DJP ge Akanba Wapham Securityda attack Touraklabadi Khut Hangani Mahou Shagi Phibam HANJINRAKTRIBA FOUBA operation CHATTAGANI DJP Tha asigi amadagi manipur dagi anauba DJP gi thau purakliba mukhe singhana kangpokpi senapati amasung Imphal East District Police Headquarter na chingda chatuna district sing asigi rank and file da laiba police personnel singa mifam pangthok tuna law and order gi phibam review tawkhraba matung ngarang Bishnupur amasung Churachandpur District Police Headquarter singdasu chatuna hojik chathariba security gi operation yangna IDP singbu Khunda Laita Hanna Bagi Thabak amasung law and order gi phibam sing review tawkhre khongchat asida DGP na khulai paiba lamhenba singda akanba warning tawraduna operation thabakta police personnel singna hena mangjin thagadabani kanagumba singna khulai paiduna lobu makhuta paisinaba honaraklabadi makhoi gi mathakta akanba thabak Lakhut kadabani makhoi bu logi matung ina mayok nagadabani khulai paiba sing fagat kadabani kanagumba singna aikhoida nomai kaplaklabadi isa ngathoknaba oina handuna kap kadabani amasung manipurda Mahou Shagi Phibam HANJINRAKTRIBA FOUBA mangjin thana operation sing chathagadabani haibagi pautak sing pikre khongchat asigi manung channa DGP Army CRPF amasung AR mahut sinba makok thongba official singgi amasung CSO gi mihut sing gasu mifam pangthoki DGP gi fam purakpadagi ahanba oina chakhiba Churachandpur gi khongchata army amasung paramilitary officer singna district asida lairiba security gi phibam amasung chathariba operation singi matangda paudamki Manipur da tangdu laitaba hanjinlak hannabagi damakta civil society singna sumangjin thana hotnaraktuna furup masal gi marakta khut sokna duna lairakpa Khenaba sing leihandana ba hotnagadabani aranba pauna ungkhatna na ba thokhalakta ba police ki maikaidagi social media gi platform singna aranba amasung wakoi fongdorakpa thingnaba kupna yengsili haina su fongdoki district police anigi official singa pangthokiba mifamda hojik faubda hurankiba khusu khulai singi manungda chada marifutara rong fagatle lemhoriba sing mangjin thana recover tawnaba honagadabani haibagi pautak piki police na counter agency operation amasung anti drug operation sing da maru oina hakchin naba mityeng thamgadabani haibaga loinana investigation thabak thujin hanbaga loinana SITC gi case sing su athuba matamda depost tawnaba honagadabani haibagi pautak su piki